Hi guys, welcome back to my channel. Adom yam ngasigi vlog se di sak thong bade haurase. Ayuki mathel se nga thong ba maga iromba maga tawge tawne. Nga se yam bodi yam dre. Ado maroi mapang kai khaloina semba loiraga sida leire ko. Duga myam sigi umurok se ko inkon de hek bane. Phane am hekre. Panbi ani galtani hingba do panbi madi phasana pale ba ko. Na morok se aseng badanian chawe. Aduga phone da di pic pa male sa so yam sai ba ko do yam phajana pale aduga sidana pan ga soibum ga kami ne ba ko iron na ba ando pan ga soibum ga iron ba am ti haw bani ko me iron ba su loire iron ba se yang to khu ha om ne kamenda pan ga soibum ga iron ba ya bra na hang bi re ko pan ga soibum ga iron ba gi mahau sidi nga thong mana ga hen ba za na te ko amutang char yeng biu myam yam ti haw gra jani moi nga thong ba le haur ma sa maroi puli do myam handek te mo sa maroi ji khop pha ja se ubra ku sang jong am pha bani handek te nong ju yam kan chui de na ko pha ja se मैम अखोइना पामीसे अखोइगी स्किन जे कुचु कुमेन सेंगना ग्लो कारगा याम फसना लेबदु नत्र पामीसे अदो मैम अखोइना कुचु कुमेन जे सेंगना ग्लो कारगा लेरगदी अखोइना एनी ओकेजन अमा सपा मतमदा केरसु के ड्रेस मादी फादा फजरे केबदसु मतम नि संग को अदो मैम हजिकी मतमदा फोटो अमा थागत के हारसु वीडियो अमा थागत के हारसु फिल्टर न अखोइगी अथीबजे खुमजनबो होनयबा काइगिनो हाबदा फिल्टर हापगदी कुचु कुमेन जु फजथोए अदगी फजथो अबनिना कॉन्फिडेंस हेंगतले अदो मैम असेंबदा फजबदी कई काइगेबा असेंबदा फजरगदी असेंबदा अखोइ कॉन्फिडेंस हेंगतोइनी अदे केबदसु मतम जु संगोइद्रिनेबा अदुगी दमकता कइसु वानंगाइ ओइद्रे हजिकी CureSkin लेरेको CureSkin जे अखोइना प्ले स्टोर अमदी एप स्टोर दगी अमिते डाउनलोड तौबा यारे को पैसा तिंगदना अखोइना डॉक्टर सिका कंसल्ट तौरनी अदुगा मोइना अखोइगी स्किन सिगी मतांगदा क्वेश्चन मैम अमा हाकनी को क्वेश्चन जे फजन खुंबिरनी फोटो थारवारकनी फ्रंट दगी नंबर साइड साइड तै नंबर अदु थाबिरकांदा मोइना एनालाइसिस तौबिरकांदा आइगी स्किन जिदा लैरिबा इशू दुगी मतांगदा माइना फजन कुपना नैनरकांदा हाइबिरानिबको हाइबिरानी अदुगा मोइना आइगी स्किन जिदा लैरिबा इशू सिगा चानबा हाइदि आइगी स्किन जिगा चानबा स्किन केयर रूटीन किट अमा मोइना ट्रीटमेंट किट अमा सेमगा थाबिरकदुइनेबको अदुगा प्रोडक्ट सिंगदो कमाइना सिजनगनी को कनी हाबदुगी इंस्ट्रक्शन सु मोइना लोइना पिगदुइनेको अदुगा मैम मोइगी प्रोडक्ट से था अनि अहुम हाइदि 3 मंथ्स कुंबा अदुम चटपनेबको अदुगा डिलीवर सु फ्री ने अदुगा डिलीवर सु अदुम 2-3 days अदुम यौरकपनिको अदुगा मैम अखोइना था खुदिंगी चेकअप तौबसे मंथली फॉलो अप से सिजु फ्री दा तौगदुइनेको पैसा मते तिंगोय अखोइ सिददी पैसा तोंगाना लौद्राने अदो सिददी पैसा मते तिंगोय अदुगा मैम मोइना डाइट चार्ट अमसु पिरकनीबको आइगिदमुता तोंगाना सेमगको अदुजु फ्री ने वाटर इनटेक काइका मोइना लोइन हाइबिरकनी अदो मैम मोइगी प्रोडक्ट की प्राइस से 1700 की सुलैयबको अदो मैम याम तुना रिजल्ट पाम्बिरगदी 2200 की दो अदु सिजनबियोबको अदुगा आइगी कूपन कोड नुरै 100 से सी सिजनबिरगदी ₹100 अमसु डिस्काउंट लाकनीबको अदुदी मैम CureSkin की ऐप की लिंक दो डिस्क्रिप्शन बॉक्स अमदी कमेंट सेक्शन दा पिन तौदुना थमजरमगे मदुदा संगगा ngasimak try tौबियो मैम सी खुदेंगी जे कनोने angangi ningtha ngakane bako angangi mafi maron angangi ningtha ai angangi leisan ba hore bako ai miro leita bani na ne kano to aine leisala smain tham hodra ga di miro leita bani na hay moina kasu kano to roi bako anana mai leisala ga ningtha kai ka ji sura kholaga stri ga ta ga phajana thamrage to bani bako angangi dress leire दुगा सिना अंगांगी निंगथा सिगै जे अंगांग निंगथा ngतनी को जे अंगांग निंगथा ngतन हे दो उत्पदी हयेंग फजना सुबा लोयरा कांदा फजना स्त्री ग तक लोयरा कांदा को हयेंग फजना उल्ला अगे दुगी वीडियो मा हाइदि हॉस्पिटल दा बेबी गी बैग ता कई कई हापा का पू कदबा दुदगी ममा गी हाइदि आइगी को बैग ता कई हापा पू कदबा हाबदो aina khangba gai kano gai dudi loina hapchalaga ready da thamage tawbani hayeng ho hairakada taplong paira chen be anaba ko lamju khara la pani na ko lambi ju phatabani na aduna hajik ready da loina sura chamaga street tak thoga
ꯐꯖꯅ ꯔꯦꯗꯤꯗ ꯈꯥꯎ ꯑꯃꯗ ꯕꯦꯒ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯊꯝꯈ꯭ꯔꯒꯦ ꯇꯧꯕꯅꯦ ꯕꯦꯒꯁꯦ ꯁꯤꯃꯒ ꯑꯗꯒꯤ ꯕꯦꯒ ꯑꯅꯤ ꯀꯛꯆꯕꯅꯦ ꯗꯤꯖꯥꯏꯟꯗꯤ ꯃꯥꯟꯅꯗꯦ ꯍꯌꯦꯡ ꯐꯖꯅ ꯎꯠꯂꯛꯑꯒꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁꯤꯁꯦ ꯅꯤꯡꯊꯥꯁꯤꯡꯁꯦ ꯍꯥꯟꯅ ꯁꯨꯗꯣꯛꯎꯈꯤꯒꯦ ꯕꯦꯕꯤ ꯁ꯭ꯂꯤꯞꯄꯤꯡ ꯕꯦꯒ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯅ ꯁꯦꯠ ꯑꯣꯏꯅ ꯀꯛꯆꯕꯅꯦ ꯀꯩꯅꯣ ꯁꯦꯠ 5ꯔ 6ꯔ ꯌꯥꯎꯔꯛꯄꯅꯦꯕꯀꯣ ꯇꯦꯔꯥꯒꯤ ꯅꯤꯡꯊꯥꯅꯤ ꯍꯥꯏꯇꯥꯔꯦ ꯇꯦꯔꯥꯒꯤꯔ ꯀꯔꯤꯅꯣ ꯈꯪꯗꯦ ꯋꯤꯟꯇꯔꯗ ꯀꯩꯅꯣ ꯇꯧꯒꯗꯧꯕꯅꯤꯅꯀꯣ ꯗꯤꯁꯦꯝꯕꯔꯗꯅꯤꯗ ꯑꯩꯒꯤ ꯑꯉꯥꯡ ꯎꯅꯗꯣꯏꯁꯦ ꯑꯗꯨꯅ ꯑꯊꯥꯕ ꯑꯣꯏꯅ ꯂꯩꯕꯤꯔꯦ ꯑꯗꯣ ꯑꯉꯥꯡꯒꯤ ꯃꯐꯤ ꯃꯔꯣꯟ ꯁꯨꯕꯁꯦ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅꯒꯤ ꯁꯔꯐꯅ ꯁꯨꯕꯁꯦ ꯑꯉꯥꯡꯗꯗꯤ ꯁꯦꯞ ꯑꯣꯏꯗꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯁꯤꯒꯤ ꯕꯝꯇꯝꯒꯤ ꯕꯦꯕꯤ ꯂꯣꯟꯗꯔꯤ ꯗꯤꯇꯔꯖꯦꯟꯁꯦ ꯁꯤꯁꯤ ꯑꯃ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯖꯔꯦ ꯂꯩꯖꯔꯦ ꯁꯤꯅ ꯁꯨꯒꯗꯣꯏꯅꯤꯀꯣ ꯍꯥꯏꯗꯤ ꯑꯉꯥꯡꯗꯣ ꯀꯩꯅꯣ ꯇꯧꯔꯤꯕꯅꯤꯅꯀꯣ ꯄꯣꯛꯂꯛꯄ ꯃꯣꯏꯒꯤ ꯎꯟꯁꯥꯗꯣ ꯌꯥꯝꯅ ꯅꯧꯔꯤꯕꯅꯤꯅ ꯁꯦꯟꯁꯤꯇꯤꯞ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅꯒꯤ ꯁꯔꯐꯇꯣ ꯁꯤꯖꯤꯟꯅꯕꯗ ꯑꯉꯥꯡꯒꯤ ꯁ꯭ꯀꯤꯟꯗ ꯀꯩꯅꯣ ꯁꯦꯐ ꯑꯣꯏꯗꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯕꯦꯕꯤ ꯗꯤꯇꯔꯖꯦꯟꯁꯦ ꯕꯝꯇꯝꯒꯤ ꯁꯤ ꯑꯣꯏꯅ ꯂꯩꯔꯦ ꯁꯤꯅ ꯁꯨꯒꯗꯣꯏꯅꯤꯀꯣ ꯃꯥꯏꯂꯣꯒꯤꯗꯨꯁꯨ ꯐꯕꯅꯦ ꯑꯗꯣ ꯕꯝꯇꯝꯒꯤꯁꯨ ꯑꯣꯏꯅ ꯂꯩꯔꯦ ꯑꯩ ꯑꯗꯨꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯨꯕ ꯍꯧꯔꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯉꯥꯡꯒꯤ ꯃꯐꯤ ꯃꯔꯣꯟꯁꯦ ꯎꯔꯒꯅꯦꯀꯣ ꯑꯉꯥꯡꯒꯤ ꯅꯤꯡꯊꯥ ꯀꯩꯀꯥ ꯑꯗꯨꯗꯒꯤ ꯑꯉꯥꯡꯒꯤ ꯄꯤꯁꯪ ꯄꯤꯛꯄ ꯃꯥꯒꯤ ꯗ꯭ꯔꯦꯁ ꯀꯩꯀꯥꯁꯦ ꯁꯨꯝ ꯌꯦꯡꯉꯒ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃꯨꯛꯁꯨ ꯍꯔꯥꯎꯕ ꯑꯃꯨꯛꯁꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯈꯪꯗꯦ ꯑꯃꯨꯛꯁꯨ ꯀꯞꯅꯤꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯄꯣꯛꯑꯦꯕꯀꯣ ꯐꯤ ꯃꯔꯣꯟꯒꯁꯦ ꯎꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯍꯟꯕꯗꯣ ꯇꯧꯋꯦ ꯑꯗꯨꯅ ꯁꯨꯝ ꯌꯦꯡꯁꯟꯅꯔꯝꯃꯤꯅꯦ ꯑꯗꯨꯒ ꯇꯨꯄꯤꯒꯁꯦ ꯑꯃꯨꯛ ꯅꯨꯡꯁꯤꯗ꯭ꯔꯦ ꯌꯥꯝꯅ ꯁꯤꯒꯤꯁꯦ ꯑꯩꯅ ꯑꯣꯟꯂꯥꯏꯟꯗꯒꯤ ꯀꯩꯅꯣ ꯀꯛꯄꯅꯦꯕꯀꯣ ꯃꯆꯨ 4ꯅꯦ ꯕ꯭ꯂꯨꯗ ꯑꯗꯨꯗꯒꯤ ꯒ꯭ꯔꯤꯟꯒꯤ ꯑꯃ ꯑꯗꯨꯗꯒꯤ ꯄꯤꯡ ꯃꯆꯨ 4 ꯑꯣꯏꯔꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯐꯤ ꯁꯨꯕ ꯍꯧꯔꯁꯦ ꯑꯉꯥꯡꯒꯤꯅꯦ ꯑꯉꯥꯡꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠ ꯅꯤꯡꯊꯥ ꯀꯩꯅꯣ ꯂꯥꯛꯂꯦ ꯅꯪ ꯐꯨꯔꯤꯠ ꯌꯥꯎꯗꯦ ꯐꯨꯔꯤꯠ ꯌꯥꯎꯗꯦ ꯌꯨꯝꯗ ꯊꯝꯃꯝꯃꯦ ꯌꯨꯝ ꯌꯧꯔ ꯍꯜꯂꯛꯑꯕ ꯃꯥꯁꯤꯅꯦ ꯑꯩ ꯌꯨꯝ ꯌꯧꯔꯦ ꯍꯣꯏꯅ ꯑꯩ ꯂꯥꯡꯂꯦꯟ ꯌꯧꯔꯕꯁꯤ ꯑꯉꯥꯡꯗ ꯂꯧꯕꯤꯒꯦ ꯅꯃꯥ ꯊꯤꯔꯨꯔꯁꯤ ꯂꯥꯛ ꯃꯥꯁꯨ ꯆꯠꯈꯤꯕꯗꯒꯤ ꯑꯗꯨꯒ ꯑꯗꯥꯒꯅ ꯌꯨꯝꯒꯦ ꯐꯤ ꯍꯥꯞꯄꯗꯤ ꯂꯣꯏ ꯎꯔꯦ ꯈꯨꯗꯥꯡ ꯎꯔꯦ ꯄꯥꯝꯕꯣꯝ ꯑꯩ ꯁꯤꯔꯦꯗ ꯑꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯥꯝꯕꯣꯝ ꯅꯥꯀꯟ ꯎꯔꯦ ꯄꯥꯝꯕꯣꯝ ꯅꯥꯀꯟ ꯎꯍꯜꯂꯀꯥꯟꯗ ꯄꯥꯝꯕꯣꯝ ꯌꯥꯝ ꯆꯥꯎꯔꯕꯅꯦ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯃꯆꯨ ꯑꯗꯨꯃꯥꯏꯅ ꯁꯤꯗ ꯁꯤꯒꯤꯁꯤꯗꯤ ꯁꯤꯖꯤꯟꯅꯔꯣꯏꯀꯣ ꯁꯤ ꯁꯨꯝ ꯁꯨꯗꯣꯛꯄꯩ ꯋꯥꯅꯤ ꯁꯤ ꯌꯦꯂꯣ ꯅꯞꯄꯁꯦ ꯌꯥꯔꯣꯏꯕꯀꯣ ꯑꯗꯨꯅ ꯁꯤꯕꯨꯗꯤ ꯁꯤꯖꯤꯟꯅꯔꯣꯏ ꯁꯨꯝ ꯁꯨꯗꯣꯛꯄꯩ ꯋꯥꯅꯤ ꯑꯩꯈꯣꯏ ꯑꯉꯥꯡꯁꯦ ꯑꯩꯒꯤꯁꯦ ꯅꯤꯡꯊꯥꯁꯦ ꯌꯧꯔꯛꯀꯗꯧꯕ ꯋꯥꯠꯂꯤ ꯑꯣꯟꯂꯥꯏꯟꯗꯒꯤ ꯈꯔ ꯑꯃꯨꯛ ꯆꯦꯟꯈꯤꯕꯅꯦ ꯀꯩꯅꯣ ꯃꯥꯏꯔꯦꯟꯒ ꯍꯥꯏꯔ ꯃꯤ ꯍꯥꯎ ꯆꯥꯏꯅꯤ ꯀꯩꯅꯣꯅꯦ ꯃꯁꯤ ꯃꯧꯁꯦ ꯌꯥꯝ ꯐꯠꯇꯦꯅ ꯃꯥꯏꯔꯦꯟ ꯉꯀ꯭ꯔꯥꯒ ꯊꯣꯡꯉꯦꯅꯦ ꯑꯩꯗꯤ ꯉꯀ꯭ꯔꯥ ꯆꯥꯗꯦ ꯏꯅꯣꯝꯆꯥ ꯀꯔꯤꯗꯩ ꯊꯤꯈꯤ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯃꯥꯅꯅꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯗꯣ ꯑꯗꯨꯗ ꯉꯀ꯭ꯔꯥ ꯑꯇꯥꯎꯕꯗꯣ ꯊꯥꯛꯄ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯨꯗ ꯑꯩꯅꯅꯦ ꯍꯦꯟꯖꯥꯡꯁꯦ ꯁꯨꯃꯥꯏꯅ ꯍꯩꯒꯦꯅ ꯊꯥꯡꯒꯠꯂꯛꯄꯁꯤꯗ ꯃꯀꯣꯛꯇꯣ ꯁꯨꯃꯥꯏꯅ ꯐꯥꯎꯒꯠꯂꯛꯑꯒ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯅꯔꯛꯄ ꯑꯗꯨꯗ ꯑꯩ ꯆꯥꯈꯤꯗꯔꯦ ꯍꯣꯏ ꯃꯀꯣꯛꯇꯣ ꯃꯃꯤꯠꯇꯣ
ꯑꯩꯈꯣꯏꯒꯤ ꯇꯥꯎꯈꯤꯕꯒꯤ ꯄꯣꯛꯈꯥꯏꯈꯤꯕꯒꯤ ꯍꯣꯇ꯭ꯔꯣꯡ ꯍꯣ ꯂꯩꯗꯅꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯏꯔꯨꯞꯄꯒ ꯁꯨꯃꯥꯏꯅ ꯃꯃꯤꯠꯇꯣ ꯁꯨꯃꯥꯏꯅ ꯌꯦꯡꯉꯛꯄꯩ ꯇꯥꯏꯞꯇ ꯇꯧꯔꯝꯃꯦ ꯑꯩꯁꯦ ꯈꯪꯇꯦ ꯑꯁ ꯏꯟꯖꯥꯡ ꯇꯦꯡꯀꯣꯠꯀꯗꯣ ꯄꯥꯏꯂꯝꯕꯁꯦ ꯀꯩꯅꯣꯅꯦ ꯑꯩꯅ ꯃꯌꯥꯝ ꯌꯦꯡꯉꯨꯇꯨ ꯕꯕꯤꯅꯥꯅꯅꯦ ꯑꯩ ꯏꯆꯥꯒꯤ ꯅꯤꯡꯊꯥ ꯁꯨꯕ ꯌꯥꯎꯕꯤꯔꯤꯁꯦ ꯀꯌꯥ ꯅꯨꯡꯁꯤꯔꯤꯅꯣꯁꯦ ꯅꯝꯖꯟꯒꯦ ꯃꯅꯤꯡꯗꯒꯤ ꯅꯨꯡꯁꯤꯗ꯭ꯔꯉꯣꯁꯦ ꯏꯃꯥꯟꯅꯕꯤꯁꯦ 수가도 왜 안 레이리 이베마 안강이 가는 또 아니네 가가도 수게는 가가 부터봐 아이고 그런다 하는 거 매am 시시나 안강이 블랑켓네부고 너 시세 항도락히게 두게 예문에서 시수 수도하게 아니는 수저수 야가드라는 떠봐 수도권은 파래 수도하게 이제 항도락게 두가 예민하지고 매am 실내래고 안강이 블랑켓도 실내래 마수지 안 봤어 ꯈꯨꯠ ꯅꯥꯝꯃꯅ ꯇꯧꯕꯁꯦ ꯌꯥꯗ꯭ꯔꯦ ꯁꯤ ꯂꯩꯔꯦꯀꯣ ꯑꯉꯥꯡꯒꯤ ꯕ꯭ꯂꯥꯡꯀꯦꯠ ꯂꯨꯝꯅꯤ ꯑꯗꯨꯝ ꯁꯨꯝ ꯁꯤꯁꯨ ꯁꯨꯗꯣꯛꯑꯒꯦ ꯑꯍꯟꯕ ꯑꯣꯏꯔꯁꯨꯀꯣ 이만아비는 아이는 앵앵 상가 수버도 아두도 마 농하이트도 마저 수버 야우비 하we 아니 마징 미친다 수버도 이싱 아무 탕다 떠라 하이진버도 따몰라 버디 바바 따모주 토박 사키바 할락드리버고 탕다 이싱도 탕다 떠라가 이싱 하이버도 그는 떠라로이다 두고 뚜티 이싱조 뚜티 이싱나 수버나 파이다노고 근데 뚜티 이싱도 보틀 아쩌고도 로 야우 레라바 근데 아rum마도 당 야로이답니나 ꯑꯗꯨꯝ ꯐꯝꯅ ꯍꯛꯆꯤꯛ ꯂꯥꯡꯕ ꯑꯣꯏꯅ ꯁꯨꯔꯨꯔꯒꯦꯅ ꯇꯣꯇꯤꯗ ꯇꯧꯕꯅꯦꯕ ꯁꯤ ꯁꯨꯗꯣꯛꯎꯔꯒꯦ ꯐꯤꯒꯁꯦ ꯌꯦꯡꯉꯣ ꯇꯨ ꯃꯥ ꯂꯣꯏ ꯁꯨꯕꯤꯈ꯭ꯔꯦ ꯕꯕꯤꯅꯥꯏꯅ ꯁꯨꯡꯀꯥꯎ ꯀꯥꯎꯔꯣꯏꯍꯦ ꯅꯪ ꯁꯨꯡꯀꯥꯎ ꯀꯥꯎꯖꯔꯣꯏ ꯅꯪꯁꯨ ꯑꯊꯨꯕꯗ ꯑꯃ ꯀꯩꯅꯣ ꯇꯧꯅꯕ ꯇꯧꯔꯣ ꯑꯩꯒꯤꯗꯪ ꯀꯜꯂꯛꯄꯒ ꯑꯩꯅ ꯑꯃꯨꯛ ꯁꯦꯕꯥ ꯇꯧꯗꯅꯕ ꯑꯗꯣ ꯀꯩꯒꯨꯝꯕ ꯕꯔꯖꯤꯅꯥꯗꯤ ꯅꯨꯄꯥꯒ ꯄꯣꯛꯑꯗꯤ ꯑꯩ ꯌꯥꯝ ꯇꯜꯂꯦ ꯃꯥ ꯅꯨꯄꯤ ꯑꯃꯃꯨꯛ ꯄꯣꯛꯑꯣ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃꯒ ꯑꯉꯥꯡ ꯑꯍꯨꯝꯃꯨꯛꯇꯤ ꯄꯣꯛꯈꯣ ꯅꯍꯥꯟꯗꯤ ꯃꯣꯏꯆꯥꯅ ꯀꯩ ꯇꯝꯗꯅ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯗꯥꯛꯇꯔꯗꯤ ꯍꯜꯂꯛꯄꯗꯨꯗ ꯃꯣꯏꯆꯥ ꯑꯉꯥꯡꯗꯣ ꯄꯣꯛꯏꯉꯩꯗ ꯃꯊꯪ ꯑꯅꯤꯁꯦ ꯃꯇꯨ ꯅꯨꯡꯁꯤꯈ꯭ꯔꯦꯕ ꯇꯧꯒꯅꯨꯀꯣ ꯏꯆꯨꯅ ꯑꯃ ꯅꯨꯡꯁꯤꯗ꯭ꯔꯥ ꯅꯁꯛ ꯎꯗꯦꯍꯦ ꯅꯁꯛ ꯎꯗꯦ ꯑꯅꯤꯁꯤꯅ ꯐꯤ ꯀꯟꯅ ꯁꯨꯕꯤꯔꯤ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯃꯣꯔꯥꯁꯤꯗ ꯋꯥꯏ ꯁꯪꯅꯒ ꯐꯝꯃꯒ ꯌꯦꯡꯉꯣ ꯃꯣꯏꯅꯤꯅ ꯌꯥꯝ ꯀꯟꯅ ꯋꯥꯅ ꯁꯨꯕꯤꯔꯤ ꯂꯩꯁꯥꯕꯤꯁꯤꯁꯨ ꯅꯨꯡꯁꯤꯕꯅ ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯕꯒꯤ ꯑꯅꯧꯕ ꯍꯣꯡꯉꯛꯄꯗꯨꯅꯦꯕꯀꯣ ꯇꯧꯔꯣ ꯍꯌꯦꯡ ꯅꯣꯏꯒꯤꯁꯨ ꯑꯩꯅꯅꯦ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤꯗ ꯈꯪꯅ ꯀꯥꯎꯔꯣꯏꯗ ꯑꯦꯛ ꯁꯪꯕꯗꯣ ꯃꯣꯏꯅꯦ ꯌꯦꯡꯕ ꯉꯝꯗꯗꯅꯅꯦ ꯈꯪꯕ꯭ꯔꯥ ꯃꯣꯏꯅ ꯁꯨꯕꯤꯔꯒꯦꯅ ꯁꯨꯕꯤꯔꯤꯅꯦ ꯍꯥꯏꯕ ꯃꯣꯏꯁꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯇꯧꯕꯒꯅꯦ ꯍꯦꯛꯇ ꯁꯥꯎꯕ ꯈꯪꯉꯕ꯭ꯔꯥ ꯑꯩꯅ ꯂꯣꯟ ꯅꯝꯃ ꯃꯣꯏ ꯍꯦꯛꯇ ꯎꯊꯣꯛꯈꯤꯕ ꯑꯅꯧꯕ ꯍꯣꯡꯉꯛꯄ ꯍꯥꯏꯗꯨꯅ ꯃꯥꯃꯛ ꯇꯧꯕꯤꯅ ꯍꯌꯦꯡ ꯆꯠꯄ ꯑꯩ ꯍꯥꯏꯔꯛꯑꯗꯝ ꯅꯣꯏꯒꯤ ꯅꯤꯡꯊꯥ ꯁꯨꯕꯒ ꯌꯥꯎꯏꯅꯦ ꯄꯤꯃꯤꯗꯣ ꯍꯌꯦꯡ ꯄ꯭ꯔꯦꯃꯤꯒ ꯕꯕꯤꯅꯥꯒꯗ ꯂꯣꯏ ꯇꯧꯍꯟꯗꯣꯏꯅꯤꯗ ꯆꯕꯣꯛ ꯐꯤ ꯆꯥꯛꯀ ꯊꯣꯡꯍꯟꯗꯣꯏꯅꯦ ꯌꯥꯝ ꯑꯩꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯐꯝꯃꯤꯅꯦ ꯈꯣꯡꯒꯁꯦ ꯁꯥꯡꯅ ꯇꯤꯡꯊꯣꯛꯑꯒ ꯐꯨꯔꯤꯠꯀꯁꯦ ꯑꯆꯨꯕꯅꯤꯀꯣ ꯑꯩꯅ ꯂꯤꯠꯂꯛꯏꯁꯦ ꯐꯤ ꯁꯨꯗꯣꯏꯅꯤꯅ ꯑꯃꯣꯠꯄ ꯑꯣꯏꯅ ꯂꯤꯠꯁꯜꯂꯛꯄ ꯑꯗꯣ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯐꯝꯃꯤꯅꯣ ꯃꯣꯔꯥ ꯑꯃ ꯊꯥꯔ ꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯑꯒ ꯃꯣꯏꯅ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗꯅꯤ ꯁꯨꯔꯤꯁꯦ ꯌꯥꯔꯦ ꯏꯕꯦꯝꯃ ꯄꯨꯔꯣ ꯂꯥꯛꯑꯣ ꯂꯣꯏꯔꯕ ꯃꯌꯥꯝ ꯏꯃꯥꯟꯅꯕꯤꯈꯩꯅ ꯂꯣꯏ ꯁꯨꯔ ꯊꯝꯕꯤꯔꯝꯃꯦ ꯁꯤꯗ ꯇꯨ ꯐꯧꯕꯗꯤ ꯑꯩ ꯐꯧꯔꯒꯦꯅ ꯕꯕꯥꯗ ꯊꯧꯔꯤ ꯄꯨꯜꯍꯟꯈꯤꯒꯦ ꯊꯦꯡꯀ꯭ꯌꯨ ꯕꯕꯤꯅꯥꯒ ꯏꯆꯟꯅꯨꯄꯤ ꯄ꯭ꯔꯦꯃꯤꯒ ꯄꯨꯟꯁꯤꯒꯤ ꯀꯥꯎꯔꯣꯏꯀꯣ ꯅꯣꯏꯅ ꯇꯧꯕꯤꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ
ꯃꯌꯥꯝ ꯁꯟ ꯊꯣꯡꯕꯅꯦ ꯑꯩꯈꯣꯏ ꯊꯪꯅꯕ ꯏꯟꯗꯣꯝꯆꯥꯗꯨꯅ ꯊꯤꯟꯕꯤꯔꯛꯑꯝꯃꯤ ꯃꯥꯜꯂꯦꯕꯀꯣ ꯑꯗꯩ ꯃꯣꯏ ꯍꯦꯟꯖꯥꯡ ꯊꯣꯡꯕꯩ ꯃꯅꯝꯁꯤ ꯇꯥꯕ ꯑꯩꯅꯅꯦ ꯐꯥꯒꯤ ꯇꯧꯔꯨꯕ ꯍꯦꯟꯖꯥꯡ ꯃꯅꯝꯁꯦ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯥꯗꯣꯔꯛꯑꯗꯤ ꯀꯃꯥꯏꯅ ꯂꯩꯌꯣ ꯍꯥꯏꯕꯅꯣꯅ ꯑꯗꯩ ꯏꯟꯗꯣꯝꯆꯥꯅ ꯍꯦꯟꯖꯥꯡꯁꯦ ꯊꯤꯟꯕꯤꯔꯛꯑꯝꯃꯤ ꯏꯀꯥꯏꯖꯩ ꯍꯥꯏꯕ ꯌꯥꯝꯅ ꯍꯥ ꯍꯣꯏ ꯃꯣꯏ ꯗꯥꯀꯤꯁꯟ ꯈꯣꯏ ꯆꯥꯕꯩ ꯊꯣꯡꯕꯅꯤꯗꯅꯀꯣ ꯑꯗꯩ ꯏꯟꯗꯣꯝꯆꯥ ꯊꯦꯡꯅꯕꯗ ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯨꯕ ꯃꯅꯝꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯥꯗꯣꯔꯛꯑꯗꯤ ꯑꯩ ꯀꯃꯥꯏꯅ ꯂꯩꯌꯣ ꯍꯥꯏꯕꯅꯣ ꯄꯨꯛꯁꯦ ꯋꯥꯔ ꯇꯧꯔꯛꯑꯦ ꯍꯥꯏꯔꯨꯕ ꯑꯗꯒꯤ ꯏꯀꯥꯏꯖꯕ ꯑꯃ ꯌꯥꯎꯋꯦꯕ ꯐꯥꯒꯤ ꯇꯧꯔꯨꯕꯅꯦ ꯑꯩꯗꯤ ꯑꯗꯨꯒ ꯑꯋꯣꯏꯒꯤꯒ ꯊꯤꯜꯂꯛꯑ ꯂꯩꯔꯝꯃꯦ ꯑꯩ ꯈꯪꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯇꯥꯃꯣ ꯍꯧꯖꯤꯛꯇꯅꯤ ꯃꯥꯅ ꯆꯥꯛꯆꯥꯗꯣꯏꯁꯦ ꯃꯥ ꯉꯁꯥꯏꯈꯩ ꯒꯥꯔꯤ ꯆꯠꯂꯨꯕ ꯆꯥꯔꯣ ꯆꯥꯔꯣ ꯑꯩꯗꯤ ꯅꯪꯅ ꯆꯥꯔꯗꯤ ꯄꯨꯛ ꯍꯦꯛꯇ ꯊꯜꯂꯦꯕ